imung amada leiminariba miyosing amaga ngahek leitana khatnaba amaga pangsawdo sawnaba phunaba chainaba tawrobadi imung adu kaidorungda nungai yaifabu imung oiroi mahi langba imungdagi thorakpa miyoi amata afabo khal khalloi kunai asida makhogi tinnabi yaba mi leiroi makhoibu miyamna thina ngangnagani masa masurakpada makhogi matau tamgunu hainarakani miyamgi warina pham oirakani adugumba imung adu sufam nompham khangloi amaga innaringai kaunaringai laira tanabagi maram ama oirakani wafam asi manipur khunai asida pusinduni yengba tarabasu haukiba mi tang ahumdagi lamdam asida thokliba irang asi ngahek leitana achoubu saithengma piri haibasi tasengle manipur legislative assembly mi pham ahouba numita finance minister gi phamsu puriba chief minister nongthoma biren house ta thamkiba pham mayek sing pankiba aduni tha tara phajilek lab irang asin state asigi law and order natana sel thungi phim de chaun saitheng piri chief minister nongthoma biren manipur assembly phongdokiba pham asi taraina lobu chumloi manipur di masagi resource laijada apik state ama oibana center dagi tanglagi hinglibani Leingaki state resource lako yaba lambi sing thidun akan mathaba kaya paikhatli resource ki dama yenglaga state asida hana athing matham lamba yuyon bagi athing ba pawba lawthoktuna madudagi khongolakpa taxing aduna state asida resource ta hengalakna kan honaribani irang asina maram oiraga state asida hiram khudimakta maning hanbagi phibamda lakli megi tang ahum dagi irang hek horokpadagi hauna ngasi phawbudi sengba sakatpagi thabak sing chap leptun leiri Imphal manungda lambi thong khara semna natana chingi lamda imphal dagi haidoki mafam chingda chakho thorangi thabak punamak chap lepna leiribani irang asina maram moiraga laloliti toba miyamgi nomagi tafam thokpa thogai kaya da chauna apan wa sokpadana natana ngoi kaya gi awafam tahlibani laloliti ki thabak mapung phana pangthokpa ngamdrabata selgi khokchit asi kairakadoribani amaramda state asida hojik khongolak liba taxi senpham khara asisu irang asina sokhallaba miyamgi mating pangnaba khotnabada amasung yang laksinaba khotnabada mapandagi laklib ahin security kaya sigi damak ahin senpham choidana magi sinadabi yaroi matang asida panjaningmadi leingangni irang asigi chaitheng nangli haidun tumin leithokpa chumloi state asigi maning halaknabagi chakhidanabagi lokhotpa yaba khongthang kudimak lokhotkadabani loina thokliba irang asi athubu matam loisinanaba hotnabagi tangai padaba lei khutharaba anabagumna upai leitraba amagumna khut pulag leithokpagi mahutta leijaba thona puthoktuna center da irang asi loisinaba mateng pangbinaba haijaba tai Leingaki center gi Yaka ngaibagi mahutta singnarapa khudimak thona leina mayong yaduna thengnaba matam oire haijaning miyamna thawai tan yengbiriba ipak tv news haiba news network youtube channel amadi facebook page asibu like subscribe amadi follow tawiduna tung koin miyang seba tawu ngamnaba support tawiyu haijari Hello everyone, it is Ipak TV News, a news networking channel dedicated to the cause of human rights.